ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯤ.ꯑꯦꯝ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯗꯗꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯆꯍꯤ 2 ꯐꯥꯔꯛꯂꯕꯁꯨ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 9ꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯚꯥꯔꯠ ꯔꯠꯅ ꯗꯥꯛꯇꯔ ꯚꯨꯄꯦꯟ ꯍꯖꯥꯔꯤꯀꯥꯒꯤ ꯕꯥꯔꯊ ꯁꯦꯟꯇꯤꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯁꯥꯝ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯕꯥꯏꯑꯣ ꯏꯊꯥꯅꯣꯜ ꯄ꯭ꯂꯥꯟꯠ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯠ ꯑꯅꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯌꯨꯡꯕꯒ ꯂꯣꯏꯅꯅ ꯒꯨꯋꯥꯍꯥꯇꯤ ꯔꯤꯡ ꯔꯣꯗ, ꯗꯔꯪ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯁꯨ ꯁꯪꯒꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯑꯃꯁꯨꯡ ꯇꯤ ꯈꯨꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ (KNFꯅ ꯒꯥꯔꯤꯁꯤꯡ ꯅꯝꯗꯨꯅ ꯈꯥꯝꯂꯒ ꯁꯦꯜ ꯃꯨꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯃꯥꯏꯃꯣꯟ ꯑꯅꯤꯜ ꯃꯩꯇꯩ ꯑꯇꯣꯞꯄ ꯄꯨꯛꯆꯥꯛ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯔꯤꯕ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯁꯨ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯂꯥꯂꯧꯂꯨꯞ (KNFꯀꯤ) ꯃꯤꯑꯣꯏꯁꯤꯡꯅ ꯐꯤꯖꯝ ꯁꯦꯠꯂꯒ ꯈꯥꯎ ꯃꯆꯥ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯃꯨꯟꯕꯒꯤ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤ꯫ ꯍꯥꯏꯋꯦ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯖꯔꯤꯕ ꯋꯤꯡꯒꯔꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯑꯍꯤꯡꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯑꯃꯗꯤ ꯃꯣꯠꯕꯨꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯈꯥꯝꯂꯒ ꯁꯦꯜ ꯃꯨꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯑꯃꯗꯤ ꯇꯤ ꯈꯨꯂꯦꯟꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯆꯠ ꯑꯋꯣꯛ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯈꯥꯝꯂꯒ ꯅꯝꯗꯨꯅ ꯁꯦꯜ ꯃꯨꯜꯂꯤꯕ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯆꯤꯟ ꯀꯨꯀꯤ ꯖꯣꯁꯤꯡ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯀꯞꯄꯒ ꯂꯥꯎꯔꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯦ꯫ ꯇꯝꯄꯥꯛꯇ ꯀꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯣꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯁꯨ ꯀꯥꯡꯆꯨꯞꯇꯒꯤ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯕ ꯂꯝꯕꯤ ꯐꯥꯎꯅꯕ ꯊꯣꯡ ꯁꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯩꯇꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯥꯟ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯨꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯣꯏꯅ ꯊꯤ ꯊꯤ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯆꯦꯅꯤ ꯏꯆꯟꯅꯤ ꯈꯟꯅ ꯅꯨꯡꯁꯤ꯫ ꯉꯁꯤ ꯗꯦꯜꯂꯤꯗ ꯂꯩꯈꯤꯗꯕ ꯏꯆꯟꯗꯣ ꯐꯕ ꯐꯠꯇꯕꯅ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯝꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒꯤ ꯁꯅꯥ ꯖꯨꯋꯦꯂꯔꯤ ꯑꯃꯗꯒꯤ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯒꯨꯝꯕ ꯒꯦꯡ ꯈꯨꯠꯄꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯗ ꯄꯥꯗꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯕꯣꯝ ꯂꯪꯁꯤꯟꯕ, ꯀ꯭ꯂꯤꯅꯤꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ, ꯐꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯐꯥꯎ ꯎꯕ ꯌꯥꯗꯕ ꯁꯤꯒꯨꯝꯕꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯃꯨꯊꯠꯁꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯕꯥꯛꯀꯤ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯄꯩꯁꯥ ꯁꯤꯀꯤ ꯐꯪꯗꯅ ꯂꯩꯕꯥꯛ ꯁꯤꯗꯕꯨ ꯀꯜꯂꯗꯤ ꯌꯥꯖꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ATꯗ ꯁꯨꯝ ꯌꯦꯡꯁꯤꯟꯕꯤꯕꯁꯦ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯁꯦꯟꯁꯔ ꯔꯤꯀ꯭ꯋꯦꯁꯠꯅꯤ꯫ ꯑꯔꯥꯝꯕꯥꯏꯅ ꯍꯦꯛ ꯋꯥꯈꯜ ꯍꯟꯈꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯇꯣꯛꯈ꯭ꯔꯕ ꯃꯩꯇꯩ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯤꯟꯗꯨ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯏꯟꯗꯤꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯃꯨꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯂꯨꯆꯤꯡꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ (MEA)ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯥꯜ ꯁꯤꯗꯨꯅ ꯃꯃꯥꯡ ꯆꯌꯣꯜꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯗꯤꯅꯥꯖꯄꯨꯔ ꯕꯤꯔꯥꯜꯗ ꯂꯩꯕ ꯍꯤꯟꯗꯨ ꯂꯨꯆꯤꯡꯕ ꯚꯥꯕꯦꯁ ꯆꯟꯗ꯭ꯔ ꯔꯣꯏ, 59ꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯐꯨꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ (MEA)ꯒꯤ ꯋꯥꯉꯥꯡꯂꯣꯏ ꯔꯟꯙꯤꯔ ꯖꯌꯁꯋꯥꯜꯅ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯍꯤꯟꯗꯨ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯚꯥꯕꯦꯁ ꯆꯟꯗ꯭ꯔ ꯔꯣꯏꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯄꯦꯟꯗꯕ ꯄꯣꯛꯏ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤ ꯂꯩꯉꯥꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯊꯔꯛꯄ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯚꯥꯕꯦꯁ ꯆꯟꯗ꯭ꯔ ꯔꯣꯏ ꯍꯥꯠꯈꯤꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯗꯥꯏꯇ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯨꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯗ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯚꯥꯕꯦꯁ ꯆꯟꯗ꯭ꯔ ꯔꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯨꯖꯥ ꯎꯗꯖꯥꯄꯥꯟ ꯄꯔꯤꯁꯥꯗ ꯕꯤꯔꯥꯜ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯤꯟꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯥꯎ-ꯆꯦ ꯗ ꯗꯦꯂꯤ ꯁ꯭ꯇꯥꯔꯗ ꯂꯩꯈꯤꯗ꯭ꯔꯕ ꯚꯥꯕꯦꯁ ꯆꯟꯗ꯭ꯔ ꯔꯣꯏꯒꯤ ꯂꯣꯏꯅꯕꯤ ꯁꯥꯟꯇꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ 4 ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯨꯝꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯃꯤꯠꯅ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯥꯔꯕꯥꯔꯤ ꯚꯤꯂꯦꯖꯇ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯔꯛꯂꯒ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ
mahaki mapuroiba pukhatki adubu doctor na mahakpu siri haina phongdoraki. Mamang chahigi August thada hanagi Prime Minister Sheikh Hasinana Dhaka thadokduna chenkraba matung interim government asi heklakiba India Bangladesh leiba aningi mari tapna kaitharakpa horaki masi Yunus Khana luchingba interim lenga asina leiba aduda leiriba minority sing maru oina Hindu community da atamnana attack kaya leptana chatharakli hairi. May 3 da pangthokadaba leibaki aruba mifamda miyam humna saruk yabiyu COCOMI miyamna COCOMI gi damak lepiyu Amit Shah thengnabadi aikhoigi thodang oijage khurai jama thauba. Lamdam asigi yalomi singbu kanjanabagi chap chaba firep ama lahognabagi damak lakliba May 3 da pangthokadoriba leibaki oiba aruba mifamda miyam humna saruk yabiyu haina Coordinating Committee on Manipur Integrity COCOMI gi convener khurai jama thaubana miyamda paujel khre. Manipur gi yalomi sing kanjanaba miyam puna waref lauminanaba pandamda tha asigi taraga taretagi hauduna tha asigi kunthra fauba laikai amadi khulkhulda miyangi mifam pangthokpinaba COCOMI na lauthokibagi matung ina ngasisu tongan-tonganba mafam kayada miyamgi oiba mifamsing COCOMI gi luchingbasing saruk yaduna pangthokre. Ngasi pangthokiba mifamsingda saruk yaraduna COCOMI gi convener khurai jama thaubana phongdokhibada lamdam asigi yalomi sing kanjanaba punna warep ama launabagi damak May 3 da pangthokadoriba mifam asida kari firef lauba tangai fadabage haiba asida miyamna ngasidagi hauduna wakhal khanba haubiro. Oirakliba fibam asida aikhoina tumina leithokpa matam nate India government na yalomi furuf sing maru oina mitei furufta yenglakliba miyeng asida aikhoi kanja hongnaba waref lahoba haibasi yamnamak tangai fadaba tanja adu lakle. Aikhoina hana hamu leithoktuna leiba tarabadi mikap thorakpada Tripurada Bengali singna lengak sasan paiduna leiramba amadi Bengali na official language oiduna mafam adugi yalomi Tripuri singna chingda manda saidangduna leiriba fibam asi Manipur gi tampak lam asidasu thokloi hainingai leite haiba wafam thamki. Mangna makha taraduna Union Home Minister na chahi asigi March 9 dagi Manipur gi highway singi free movement yahalagani haina lauthoki madugi matung ina March 9 da National Highway da miyam chatnaba tharang tawki adubu Kangpokpida Kuki singna thingduna nakalani gi marakta mungnarakpada mishi mina thoki amadi security personnel sing aso apan nangki ngasi fawba makha tana National Highway singda free movement oiba ngamdana leiri. India government gi wafam gi mayokta Kuki singna thabak tawraga India lengak na mitei ga Kuki gi wari sanaba tharang tawri masi mangna India lengak na makhoibu sawgali haibasi mayek singna taklabani haiki. Aikhoina National Highway da chatpa ngamdaba kibadagi chatpa ngamdabra aikhoina thangjing ching kaba ngamdaba kibadagi kaba ngamdabra miyamuna khanbiyu haiba wafam thamladuna aikhoina National Highway da chatpa ngamdriba asi security force na thingbadagi ngamdabani thangjing ching kaba ngamdabasu security na mitei singda thingbadagi ngamdabani masi mangna India government na Kuki sing sawgali haibasisu mayek singna taklabani. Oirakliba fibam asida miyam achetpa firef lauminasi haiki. Khurai jama thaubana makha taraduna Burma dagi refugee oina changlakiba mitopsingna makhoigi oiba tokhaiba leika ama semnaba aronba agenda amagi makhada mitei da landaba haurakibani haina aikhoina India lengakta khanghanduna makhoibu maramda halankinaba taksinduna lakli. India lengaki agent singi maikaidagi Manipur gi irang asida mapan leibaki miyoi singi khut yawi haina phongdokibasu laikre adubu India lengakna mitopsing takthoknaba thabak amata laukhatana ahoina du makhoibu sawgali illegal immigrant sing asi takthoknaba haukiba chahi ani asi aikhoina lauduna lakli makhata na kayam kuina laukhigadoribano haina sumhangna hangki. Myanmar da pokpa amadi chawduna Myanmar da MP fabo oiramlaba Thanglianpao Guite Koba Miyoi ama Burma da tholakpa irang na mahakpu hatkani haina kihalakpadagi chalaktuna kumja 1990 da Churachandpur da changjafam lauki changjafam lauduna leirakpa miyoi asi kumja 1994 dadi India ki citizen ama oiduna India ki foreign passport na chingba paiduna leiramle hariba miyoi asi ngasidi Jomi Revolutionary Army JRA hariba lalholup asigi luchingba ama oiduna India government ga suspension of operation su agreement sign tawnaduna makhoibu Assam Rifles na ngak senduna thamli India ga su agreement sign tawnariba Kuki lalholu kunga mangagi umbrella body ama oiriba Kuki National Organization KNO gi luchingba oiriba PS Haukif hariba miyoi asisu Burma gi Sonatek hariba mafam asi da pokiba miyoi ni wafam asi governor da pukhatuna khangkanle adubu governor na nokpadamak noklaga tumina laisili.
President rule thamlakpa tha ani fare adubu leingakta karigumba ahongba amata lakpa udre amaromda MLA masing suna leirabasu popular lenga ama semba ngamdaba asi makhoigi asonbani Prime Minister amadi Home Minister gi ka yengduna leiba matam nate aikhoi makhoiga samnarubagi kanadre maram asina May 3 gi mifam asida miyam saruk yabiu miyamna aikhoigi damak lepiu Amit Shah thengnabadi aikhoigi daita oijage haina sukurai jamathobana makha tana phongdoki COCOMI gi thaurang makhada ngasi Sagolmang Community Hall Ngaikong Kulen Mamang Mandaf, Khongampat, Awang Lekay, Top Mayay Lekay, amasung Sagolbang Thamjang Lerakta. Miyangi Mifam Sing Pangthoki. Popular Government Thamba Haibasi Miyangi Right ni RK Imo. India Lenga ki Ministry of Social Justice and Empowerment ki makada saba GP Women College ki OVC Girls Hostel ngasi Sagolban Assembly Constituency ki MLA RK Imo na sangado na kusinakre Hostel sangabaga mari lenana college asigi conference hall da pangthokiba Thoromaduda IMC 1 number 7 gi cooperator RKG10 1 number 10 gi cooperator Salam Chicken 1 number 24 gi cooperator G Bino amadi GP Women College ki principal professor L Rajena Thorongi maru oiba mithunglen sing oina saruk yaki hostel sangabagi thoram aduga mari lenana MLA RK Imo na phongdorakpada mahiroi singna lapna Mahai tamba matamda rento laiduna tamliba si school natroga college adugi oiba hostel da leijaduna mapung phana mahai tamhanaba pandamda Ministry of Social Justice and Empowerment gi makhada hostel sabagi thaba asi paikhatpani makhatana su ministry asigi makhada hostel kaya saduna mahiroi singda hena kana bapiba ngamgani haibagi thajaba lei haireduna arapa mapam singdagi laktuna mahai tamliba mahiroi singda sel changbagi chang hanthanna baga loinana Mahiroi Singh College asiga hostel da leiduna mahai tambada hena kudong chaba piragani haiba wafam sutamgi. Amaramda paumi Singh na hangba wahangi paukum piraduna MLA na makata na hai. Democracy chat palayba ama oina state asida mapung fabalay ngak thamba haibasi. Miyamgi right ni popular government ama layba haibasi. Ruling amadi opposition yaw na kuding mang nasupam namgani. Masigi mathakta popular government layba haibasi ekway gisu right ni. Amuk hana halak na ba kadna honari handa governor unakiba duda popular government amuk hanjilak na ba wafam. Thamkibaga loinana furuf amagi lining laisongi mafam ngak senaba chingdasu chatnaduna lairiba singdagi illegal khulai sing athuba matamda fagatnaba amadi highway da free movement lehenaba governor da taksilamki governor gi maikaidagi su chingda lairiba mitei singi laifam sing changbada athingba amadi ayet papidana ba honabaga loinana free movement lehenaba amadi illegal oiba khulai sing fagatnaba honari haina thajaba piraki Mahang na hailamda masigi lairiba issue kaya miyam amadi center puna wari sanaduna peace laiba ama oina bukona bada khong thangjinna ba wari su sanaki hairi Bisnupur dagi maidai laisabi ama Delhi gi Maharani Bagh manakta sibhak chang oina fangkre Delhi da leiduna UP gi Noida da thabak tobi mitei chanura amang ase ayuk chingna ningai oiba maung da siduna leiram lei Pauche asina phangba paugi matung inadi Delhi gi Maharani Bagh ta leiraga Uttar Pradesh ki A37 block A sector 60 Noida da base toba I Geyser BPO company da thabak tobi mitei nupi ama chingna ningai oiba maung da siduna leirambani hairi siduna leiram liba mitei chanura adu Bisnupur district ki manung chana Bisnupur dagi khangembam yadumani singagi macha nupi chahi kullom surabi Priya Lakshmi Devi khangembam kawi hairi mahak ngasi ayuk mahakna leiriba building gi manak nakna leiba Maharani Bagh ki Gupta store manakta sibhak chang oina leirambani hairi mahak 2024 ki October dagi South Delhi gi mafam asida Marina kawi Amaga leiminakibani mahakna leiriba building adugi CCTV footage da uba fangkibagi matung ina mahak masa matomta suicide toba oigani mahaki phone da suicide note ama yauramki hairi police na si bhakchang adu laukhatlaga postmortem gi damak AIMS ki Miral Sang da thamkibaga loinana makha taba thijin humjin bagi thabak cha thaba hokre hairi